ngase nungthil phongkhiba tongan ba pause kharagi collection miyam da khudol tamjage NSN IM ki muiba urkul da tunglabada miyam na taram na okre framework agreement Thabakta Onthoklabatada WoroisinPurakpa haiba BS attempt ge wafam nungthil pause gi chepong ama oiriba kangla pawdagi lokacharaga thamjage Amsterdam Joint Communique amasong Framework Agreement Thabakta Onthoklabaktada nagagi Woroisin oigani haina chahi humpumathogi matungda official oina NSN IM ki General Secretary Thingaleng Muibana mahaki poknapam lamdam Urkhul District ki somdal da lakhiba khongsat ka mari leinana ngase Urkhul District Headquarters da pangthokiba mahak pumiyamna taram okpagi thorongga mari leinana lup asigi Deputy Autoki Launcher BS Atemna Muibagi mahut chinduna Kiba Warolda Pongdokre. NSN IM ki General Secretary Muiba ngase akhanaba helicopter amada Urkhul District Headquarter da tunglakibani mahakna mafam aduda hek tunglakibaga tangkhul naga phuruk ki miyoi kayana nat ki oibe pizol sing setuna harau tayam okhi amaromda NSN IM ki luchingba asina Urkhul District Headquarter da tunglaba matung tangkhul nagalong ground ta pangthokiba miyamna mahakpu okpagi thorom aduda NSN IM ki makok thongba official sing lamdam asigi tongan ba mafam singdagi lakpa CSO singi luchingba sing yauna miyoi lising kun henbana saruk yakhi thorom aduda masagi chahi mogdraga matoi suraba TH Muiba masadi wangang bangamdabadagi maki oiba pogzeladu Deputy Autoki Launcher BS Atemna Pathoki Muibagi mahut chilaga BS Atemna Pathoki ba warol aduda palliba singdi nagagi isu India natraga Brahma manungi oiba wathok natte maramasina India lengakna manaba thakta haibadi nagagi lebak amaga India da wari sanabagi thakta condition amatta yaudana Prime Minister gi thakta amadi neutral oiba third country amada wari sanaba haurakibani wari sanaba asigi saruk ama oina ing 2002 gi July 13 da Amsterdam Joint Communique amadi 2015 gi August 3 da Framework Agreement ki khuyek pinaki hairiba yana sirol ani asina nagasingi unique history amadi nagalim ki phibam sakhangkhrabani yana sirol asigi makhada nataba atopa hiram amatada WoroisinPurakpa yaroi Woroisin asi pangdri phawba thingnami ba mathau tai haiki Muibagi somdal khongsat asiga mari leinana tangkhul community gi apex body ama oiriba tangkhul nagalong ki vice president RS Jolison na haikibada bairot ta chatkani haina thorong torambani adubu hakchang gi pibam na maram oiraga helicopter da adum chatlagani loinana somdal da chayol amarom leiraba matung October 18 da mafam adudagi amuk Senapati District Headquarter tamna chattuna miyam gi achauba public meeting amada saruk yagani mifam adu loira matungda Dimapur tamna chatkigadabani hairi pause asigi makatana ningol chakaubaga mari leinana ngage mela pangthokre mamal tanglabasu maitai sareng miyamna leiba phangnakhidre Manipur Sarkar gi Fishery Department na haukiba chahi singda pangthokpagum chahi asigi oinasu ningol chakaubaga mari leinana ngase Impal East ki kunung mamangta leiba Hapta Kangjaibungda Nipuga Taruk Suba Annual Fish Pier Cum Fish Crop Competition 2025 pangthokre mamal tanglabasu tangna lamdam asida yokpa maitai sareng miyamna leiba phangnakhidre chahi asigi oina ningol chakaubagi ngagi mela asida stall chamaga nipuga mathoida phamar chamaga kuntraga mangana saruk yaduna nga kije lak ama makhai yonanabagi pandamda pangthokiba festival ase hawdokpagi thoramda Manipur Sarkar gi Additional Chief Secretary Vivek Kumar Dewan Fishery Department ki Commissioner Haubam Rosita amasong Special Secretary Nita Arambamna mathang sina Chief Guest President amasong Guest of Honor oina saruk yakhi thoram aduga mari leinana Fishery Director ti Phulena haikibada mapalamdagi pusilakpa nga chabana aikhogi hakchang yamna soli maramaduna yaribimakhai iramdamda puthokpa nga chanaba honachi local farmer promote taunaba honaminase Manipur da leiriba mipung khudimangna nga ase yamna pamna sanabada natana karigumba thokdok ama tholakpa matamdasu nga ase tangai fadana sizina duna lakli adumoinamak Manipur da nongmada nga sizina bagi chang ase metric ton humpuga mari mathau taba nga gi chang ase lamdamasida leiriba farmers na puthokpa ngamdabadagi mapalamdagi pusilakpa ngana awatpasing ase mengkhatuna lakli masipunama ase koknaba department ki mekaidagi su fish farmers singda matamatamgi oina laukhatpa yaba thabak thorong kaya laukhali loinana mamangda pangthokkiba maitai sarengi chang handak chahida kiji masing yamna puthoktuna mela asida phangle adubu leinaba migi masing yambana apamba khudimakki maning tunganbadi ngamkidre miyamna su sareng phanghaudre haiduna ninganaba
तौबिगनु लाकदौरिबा सहीदा हेना पुथोकपा ngamnaba honase loinana department chahi kudingi ningol chakauba numitta nga gi mela pangthoktuna nga khwaidagi hena puthokpa ngamba farmer aduda mana mathum piduna makhogi pungning thogattuna su lakli haiki maka satharakpada nungthil pause gi chipong ama oiriba pokjeldagi lokotcharaga thamjige IDP singi resettlement kamari leinana center dagi pirakpa lupa ko changwa chatruk ke sanpham sayen ngayen aduna leire haiba megachandragi wafam thamjige State asida President rule laibana miyam gi lengak semba ngamna bani haina BJP gi wangangloi amadi BJP gi MLA sing na phangdok khiba wafam angak bani masina MLA da piriba power amadi constitutional right sizinaba ngamdabagi asonba adu uthok chare haina MPCC gi President Kaisam Megat Chandrana BJP gi MLA singbu chairakli Babupura da laiba ma ki quarter da pangwi singa unaba amada Megat Chandrana makha taraduna state asida thokliba irang ase sai ani makai henjilakle adubu ngasi pawba irangi woroisin purakpa ngamdri center da laidiba BJP na luchingba lengaki makha da state asida thamliba president rules ki tam ani surakadaure BJP gi MLA sing na Delhi da chatuna popular government ama semnaba center gi luchingba singda taksingani yadragana resign tawgani haiba wafam haikhiba laikre haiki India ki constitution na MLA da piriba right ching sizinaba ngamdaba ase democracy ki set up pu hanthana uhanbagi mathakta MLA oibagi power bu miyam da lana uhanbani BJP gi MLA sing na center da laidiba luchingba sing na lepu hairiga lepa phamu hairiga phambagi maong da lairi haina state congress president asina nungaitaba phongdokhi nakalamarom da state asida tokliba irang ase congress party na thon bani haina BJP gi wangangloina maral siriba ase angakwa phawi state asida hauzik tokliba irang aside BJP gi double engine lenga ki matamda thokpani haiba Mipung Kudimakna Kangarabani Haina Megat Chandrana Hairakli BJP Lengak Matamdagi Law and Order gi Asoibabu Congress Party na Thonba Oigadoribra Lengak Lon Haitaba Amadi Mathong Masak Khangna Thabak Tauba Ngamdaba BJP gi double engine gi Lengak ni Haina State Congress President Asina Thamladuna BJP MLA Singi Choirol Tabada Ware Masigi Asoiba Samdokpagi Mahutta Atopada Taishinbagi Thabak Tahoningde State Asida Tokliba Irangase Center Amadi State Asida Laidiba BJP gi double engine lengak asina loishin ge hairabadi chayol phaningai oide hauzik phawba IDP singi resettle taunabagi plan laitri work order piradabagi fabricated house loishinba ngamdri IDP singi resettlement ka mari lenana center dagi pirakpa lupa court changwa chatruk ke sanpham sayen ngayana duna leire hainasu maral sirakli Maka satarakpada nungthil pause gi chipong ama oiriba Wayal Kati dagi lokotcharaga thamjage water supply scheme gi motor pump thugairamle chenaba singi mayum miyam na sidokre hairi Thawal district ki Yaripok police station gi manung sanba Yaripok Pichi khulda Manipur lenga ki PHED na pakhatpa water supply scheme gi ising singkhanaba electric motor amadi electric fuse na chingbasing masakangdaba singna ngarang ahing thugairamle thawdoga sida chenabani haiba mi anigi Pichi amadi Bamol lekai da leiba yum miyam na amangata thonkhre thawdoga sida chenabani haibagi damak mayum makai thugai kraba mi ani adudi Pichi khuldagi haujingna Yaripok Bamol lekai kenal mapan da leiriba Kaisam Projen amasong Pichi khuldagi yumna muktani Tawdok tokpam dagi phangba pawgi matungina ngarang ahing masakangdaba singna thugairamliba water supply scheme ase Jal Jeevan Mission gi makhada PHED na paikhalakpa scheme ni sangat chagatpagi ayamba saruk loishinduna ising piba yabagi phibamda leire sangaduna miyamda ising piba haudrabasu khulasigi miyamna thengnariba ising gi awaba se yenglaga ngasidagi miyamda ising piba haunaba thaurang tawduna leiringagi cherakta masakangdaba singna water supply scheme asegi electric motor pump amadi electric fuse amangata thoalambani thawdok aduna maram oiraga khuishaunaraba khulgi miyamna thawdok asida chenabani haiba mi anigi mayum amangata thoankibani hairi khunjasingna pongdorakpagi matungina matam kayagi mamangdagi Pichi khulda isingi awaba mayukna duna lakliba asigi yenglaga ising pinaba hotnaringagi cherakta electric pump amadi fuse thugairamliba mi adu Pichi khulda leiba natte Yaripok Bamol lekaida yum hongkrabani amaromda motor pump thugairamle hairiba thawdok aduga karigumba hiram amatada mari lenade haina Kaisam Projen na pongdorkhre maang na haiki water supply scheme sariba mafam ase yetnaba khara leibadagi kota case tawribani kona injunction tawduna thamliba water supply gi power house ta sakangdaba singna acid hapselamle haibagi pauktakhi adubu khudam sangdam amata leitana thawdok aduda chene haina maaki mayum thugairamba lebak thibani hairi